Pauchedi Poiba Maruba Pau Karab de Tauhere, Janemsta Copin and Nabadeg Asiba Mui Water Queen at Tamjan Badagi, Annabasingdi by Pognere. Housing Powder Jawaharlal Nehru Institute of Medical Sciences Janems Hospital Gi, COVID water laying to the Lairabasingdi COVID that Naraba Musing Manung the Mui Chamarom Secret. COVID na Nabadigi Siraba Mui Kia Matam Chana Water Kipotokana COVID water Matam Quina, Tamjan Badagi water do the Lairaba Ate COVID na Naraba, Annabasing Amadi. Sebarising the Yamna Saunami by Pokole. Housing Janems Hospital COVID water COVID na Natuna laying Baki Tabak Tariba Anabakeaga. Anabaka and Pauchi Asida Telefon Kutang the Pongdor Pagi Matung in a day. Laibak Tiba the COVID na Nabati laying Baki Tabak Tarkiba Muikia, Asiba Europa Matamda, Asiba Sanga to Kudakta Wat, Adu Kipotokuna Atopa, Mapa Mamata Tambaki Tabakasi Tode. Asiba Sang Adu COVID Waki Mapama the Ipong Pong Tambaki Tabakasi Chatai. Asiba Sang Adu Wat Manung the Matam Queen Labadiki at the Annabasing, Mui sing the packet Pamati Lata the Bakia Pokale, Masiki Matata Makatana COVID Lais at Asisandora Ibagi Akiba Basu Pokale Aire. Pauchi Asida Pongdorobagi Matung in the COVID Nanabadiki Siba Yorokpada, Marilena District Magistrate Nasing Bagi Ayaba Yon Asiba Sang Adu, Hospital de Putokinaba Official Obatabaka Tabada, Matam Yamna Sang Sangale, Nogalam de Siba Asiba Sang Kat Numidang Waram Power Putoktana. Wat manung da thamjile niyam gi matung ina de asiba haksang adu puthokraba matungda atopaka amada section na thamgadab adu tawde maduna anaba kyan asiba haksang adu matam kuina leiba ubadagi pakat papoktuna yamna thuna sibagi maram ama ohelle maduna leibak thibadagi covid lainhana maram oiduna asiba miyo yaroklabasu matam kuina covid watagi puthokpiduna atopa mafam amada thambina bagi thabak paikat piyo aire nagalamarom da chahi sanipan gi tungda Malemgi Miyamna December 12 da angakba Christmas star uba Pangadauri. Chaliba December Tha Siki Kunmathoi Winter Solstice ki Ahuba Numit ki Numidang Waramda Atia the Yamna Tang Thokpa Christmas star Haina Kannaba Atia gi Pochak ama Malemgi Miyamna uba Pangadauri. Chaliba Komja 2020 Lochalapu Matamasida Atia gi Pajaraba Saktam ama uba Pangadoriba Malemgi Miyam asi Khwaidiki Leiba Phabane. Masiki maramde haukiba sahi Janipan Rongi Matam Asida Atiagi Angak Pathon Visak asi Uba Pangadori Bane. Aikoi ki solar system asige Khwaidiki Sauraba planet ani Jupiter amasung Saturn anina jamna nakna leiminaduna. Chaliba December 12 gi namidang waramda Malemgi Miyamda Atiada planet ani punna leiminabaga chapmanana ugadabani aire. December 12 asi winter solstice haugadaba numit cho oire. Nubida sigi jasang lakpa matamdagi Malemgi Miyamna solar system ke Khwaidiki Sauba planet ani asina paring oina nakna leiminaduna Christmas star natragana Star of Bethlehem haina Kannaba angakpa saktam ama miyamgi mita wannagadori bani aire. Solar system ke Khwaidiki Sauraba gas oina leiriba planet ani asina haukiba sahi sanipan rongi matungda ahanba oina amaga jamna nakchinana leigadoriba phibam asi prithibidagi miyamna yengbada Khwaidiki angakpa saktam oigani haina Texas ki Houston de leiba Rice University de leiba physics amasung astronomy ki professor oiriba Patrick Hartigana phangdoki. Gas joint ani asina yamna nakna de leiminabagi thodok asi yamna tangna thokpa thodok amane mahausa ki oinadi thodok asi chahi kun gi manungda amuktang thokpane. Amoromda handak giant planet ani asi malemdagi asuki matik amaga naksinana Unagador Patong asida asimadi sahi Janipan gi matungda handak kaktana ahanbani hainasu Professor Asinama Khatana Phangdoki handak Malemgi Miyamna uba Phangador gas Zain ani gi naksanaba thong asi kumja lising amaga chani kuntaruki March mari gi namidang waramda matamadu Malemda hinglamba musin ukibane handaki asina birol asigi oina dinamit adudagi paraga ahanbo oigadori bane sahi khudingi kalen tha matam lakpada Jupiter amasong Saturn planet ani asi asum naksin haraklaba matungda December taraga tarukta kun manga phawgi manungda Purnima thagi diameter amarom ki changda amuk hanna lapthokna bahawra kadabane tha asigi kun mathoi da planet ani asi khwaidagi naksin naraklaba phibam amba Malemgi Miyamna uba phanglagani planet ani asi matam amata punna laiminabagi matogum prithibida leiriba miyamna uba phangani aina Hartigana makhatana phangdoki prithibidagi telescope ki matingna angakpa thodok asi yengadorba miyoisingna de planet ani asigi tonga leijariba Khwaidagi chawba satellite kya adusu yawna uba phangadore thodok asiba Khwaidagi mayaksingna uba phangadori bana prithibigi equator manakta leiriba lebaksingni adubo Malemgi mafam punamakta leiriba miyamna ising nungset ki phimam pharagade thawong asi uba phangani aina Hartigana makhatana phangdoki
Nagalamoromda Enakkhunaba leibaksinga COVID ki vaccine paisankibana Lairabasingdi Kannaba fnghndre MSF Malemgi thakta maningtamna hidak langthaki hiramda leita Lairabasinggi mafamda mateng pangnanaba leiriba organization amu oiriba Medicine Sans Frontiers MSF na Malemgi oina leiriba Pfizer amasung Moderna singba pharmaceutical company singda akanba wafam taksinduna company sing asina puthokliba COVID-19 laichatagi ngakthoknaraba vaccine gi sang hengananaba khangankre Malemgi oina sakhangnaraba COVID-19 laichatagi ngakthoknaba vaccine puthokliba pharmaceutical company sing asina Lairaba lebak singda leiriba sel thungi phibam phattaba miyoi singdasu vaccine marang kaina jahunna bajariba makai athuba matamda honnafam thogi ana khangankhe Khara hena Lairaba lebak singda leiriba miyamgi chada marfudaradi mathangi Chahi phawbagi manungda vaccine phangdabagi asoba awaba mayoknaragane company sing asina puthokliba COVID-19 dagi ngakthoknaba vaccine ayamba Enakkhunaba lebak singna chomlop leiduna paichinnakhiba maramna asigumba awaba phiba masi Lairaba lebak singna mayoknaragani aibagi chennaba MSF na phangdokhe People's Vaccine Alliance asina makhata na phangdokhibada malemda Enakkhunaba lebak kharna malemgi lebak tat leiriba mipum khudingmak ki paraga saruk ohum hengatna COVID-19 ki vaccine asi patient khrabane thawong asi makha satharabadi malemda leiba Lairaba lebak sing matau karamde hingadoribano aina alliance asina nungnangba phangdokhe Enakkhunaba lebak sing ki thawong asin Lairaba lebak humpuga taret romda leiriba sadharan miyamgi chada miyoi tarakhak vaccine asi yahon bangamle maram asina tongan ba Enakkhunaba lebak ki laingak sing amasung pharmaceutical industry sing na hiram asigi matangda athuba median changpham thoki aina Amnesty International Oxfam su member oina yaurba alliance asina akanba warning tawkhe Malemgi Lairaba lebak humpuga taret asigi manung chaliba Kenya Myanmar Nigeria Pakistan amasung Ukraine haiba lebak manga asigi report matung ina lebak sing asida chawrakna coronavirus ki positive case million 1.5 ki meda awaba saitheng mayuk naribane Masigi ona taina bada malemgi apun pamising ki chada taramari romdang leiriba selthum watab Enakkhunaba lebak singna aukiba tha khaktada COVID-19 dagi ngakthopangamba vaccine asigi apun ba stock adugi chada yangkai taret hena leiduna paisannakrabani haire Makhoi adugi manungda European Union United States Britain Canada Japan Switzerland Australia Hong Kong Macau New Zealand Israel amasu Kuwait hariba Enakkhunaba lebak sing asina malemgi maming lerba COVID-19 ki vaccine puthokliba company singdagi vaccine ki sang khwaidagi yamna loksinduna paichinkhiba maramna Lairaba lebak singda asoba chaitheng nanglakadoribani aike COVID-19 ki laina laichat asidi ngakthoknaba malem pumbana amatu oina khongthang jalaktun lanthengari bacherak asida Enakkhunaba lebak kharana vaccine paichinarakpagi thawong asina chawnu khudong chada pamayok nali aina Amnesty International ki Economy and Social Justice ki makok step kokburn nungnangba phangdokhe Maragasida CBI officer Kuntragamari President Medal Pibada Manipur dagi Joint Director Yaore Laibak asigi oina Central Bureau of Investigation CBI ge officer Kuntramari da lemjaninga uraba President Police Medal for Distinguished Services Award 2020 Pibada Manipur dagi Yaore ngasi National Security Advisor Ajit Dawal na President Police Medal for Distinguished Services Award adu Manipur ge Yaore International Anti-Corruption Degamari leinana CBI ge officer Kuntramari da khusinnakhibane medal asi Republic Day amasung Independence Day da laukthokibane CBI ki Joint Director Singna Noida ki engineer ambagi mathakta leiba senja thumja ki case amamai pakna loisenkhe case asida bhakna thamoi sengna kathokpa amadi transparency leina thabak tawkhe Ajit Doban award asi lanthokpa ki thorom atu tamari leinana leibak asida ki senja thumja maru phangna muthatna bagi lanchang asina maroiba pandam oina changchinna bagi apamba phangdokhe thorom atu ka mari leinana Union Home Secretary Ajoy Kumar Bhala amasung CBI ki Director Rishi Kumar Suklana leibak asigi mapan thokpa Criminal Intelligence amasung evidence singbo formal amasung informal oina khomjinna bagi matangda ibal lairek handbook on investigation award haiba amasung phongkhe Manipur University ki angduna lairiba BC ki pham asi tha asi ki taramari phawbagi manungda manchinna naba ministry ki maikedi ki positive response amada piraktaba tarabadi university asi thonglonchen ba yauna makhal makha kya ki khongjang sangchilagani aina EMU ki traffic island da chathagiba protest amaka mari leina musugi President M. Bobby na phangdokre MSF MSU Desam MSKSF Suk amasung musugi volunteers sing saruk yaduna pangthokiba protest adugi matangda Bobby na makhatana aikibada MU gi BC oramba journal singna university asi thadoktuna satkrapa matungda BC ki pharmacy hangtuna lairakiba namit tarani sure masina university asi gi thabak thorum sina khudong chadaba kaya mayok narle
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯨꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯇꯥꯛꯁꯤꯟꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯃꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ MUꯒꯤ ꯔꯤꯒꯨꯂꯔ VC ꯑꯃ ꯍꯥꯞꯅꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯔꯟ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃ ꯇꯧꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ यूनिवर्सिटी असिदा हाना VC ओरंबा AP पांडेगी केस दिल्ली हाई कोर्ट चथरिबा असिगा मरी रैनना हंखिबा अमद मुसुगी प्रेसिडेंट नमखाताना आइखिबदा मसिगी मतंगदा यूनिवर्सिटी कम्युनिटी ना लौरकबा वरिबसिंग अदुदा मपुंग फाना सवटकनी हौजिक फावगी फिबम असिदा AP पांडे यूनिवर्सिटी असिगी VC अमा ओइना लाकनी हाइबसि थाजदे आइखे नानथोक्तुना चेनख्रबा ड्रग सुंगबदा चेनबा फारे थौबाल डिस्ट्रिक्ट पुलिस ना ड्रग की मयोक्ता चंगचिलप खोंजंगी मनुंग चना होगिबा Oktober 19 amasuk 18 gi lona ba hingda Thobal district ki moijingda brown sugar sungpham da chathagiba red amada Nanthoktuna chenkhiba nupa ama amasuk nupi ama ngarang amasuk ngasi Thobal police na pharaba makoi animak matai manaune pharaba ani adudi auzik awang lekai dagi moijing awang lekai dagi MD Kyamudin Allies amuthi sahi kuntra gamari apokpa MD Hayadali amasuk mahaki loinabi athorpi sahi kuntra surabine MD amuthi na karang phabani aduga mahaki loinabina ngasi phagat bangam kibane Ukrul amadi tongan mafam da question chen duna lot roba matung mayumda leire aibe Enakkhunaba pau phangbadagi Thobal police na phagat pangam gibane MD Kyamudin asi Thobal district phuntai maning lekai dagine aduga housing amhaki loinabi athorpigi mapam moijing awang lekai da lam amma leiraga leibane Kyamudin ki mabai thokpan moijing awang lekai dagi MD Abbas Gandhi hanana phaduna police custody da leire aire maraga sida yamna nungaitaba thodok amada nupi ama gang rape tawraba matung hatoklamle ताबद जामना अकी तुजुंगनाई ओबे थौदोक अमदा उत्तर प्रदेश के सोनभद्र डिस्ट्रिक्ट के मनुंग चना लेबा बेलगरही विलेज दा सही नौरिबी मौना अमा इज्जत मंगलपा मतुंग हालगा हुंदोगलमले नुपी असि आत्रगा की ममांग दा तामथीना ओटनाई बगर लोइना गैंग रेप तौकी आइदुना रिपोर्ट असि दा पल्ले थौदोक असि स्टेट असि की सोनभद्र डिस्ट्रिक्ट के जुगारे पुलिस स्टेशन की मनुंग चना लेबा खुंगंग असि दा थोकीबने रिपोर्ट असि की मतुंग इना नुपी असि की प्राइवेट पार्ट फीना नमसिन बगर लोइना माकी नाकोंग नातोन अमदि मचिंदा लैखोंना मेंशनलमी आइरे मारा लैरबा सरम चटपसिंग अदुना नुपी असिगी मंगक्ता सारीना किसिंदुना सिंखिबगी ममिसु ताई आइरे लैखिद्रबा नुपी असिगी मापाना पुलिस तक ngarang कंप्लेन तौखिबगा लोइना मसक खंग्रिबा मियोसिंग अदु फानबगिदबक FIR अमा रजिस्टर तौखरे मारा लैरबा मियोसिंग अदुदा IPC सेक्शन 302201 अमसुंग 376 की मखादा बुक तौखरे आइरे अरोइबदा कंटेंट असिग मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंगबिरिबा पुनमक पथागचरी लोइनाना चैनल असिना तुमदा कानरबदी सब्सक्राइब लाइक एंड शेयर तौबा कावी कनु पुनमकपु अमुक हन्ना थागचरी